Ngasi nungdan phongkiba Kangleipak Mairagi Pause dagi maru oiba paw khara khangasaraga miyamda kudo tamjike Moirang Purel amadi itamda Kuki Merton singna chingthaktage nomai kaptharaktuna landarakhrei lauk suba sing chengkhanarakrei Manipur lengana Kuki narco terrorist sing Manipur gi leimaidage toktopa ngamdana leiringa chera asida ngasi Imphal East District ke Maphaudam Police Station manung chana Moirang Purel amadi itham maitei khol singda Kuki Merton singna chingthaktage akama mongda nomai kaptharaktuna landarakpadagi labukta lauk suba laumi sing thawai hingnaba chengkhanarakrei Kuki Merton singna chingthaktage landarakhiba asi ngasi ayupung mapangami tara tabaromda ahamba oina Moirang Purelgi mamang thangba sraukta laiba kamu hareba Kuki khula adugi ching mathaktagi kaptharakibane Kuki Merton singna Moirang Purelgi sakok lokol hana khangnariba lokon asida ngasi ayuk tractor sijinaduna laukhoibagi thabak tawwa amade Laurang sudun leiringai chingthaktage makhoi tamna nomai kaptharakibane maduda tractor thawriba mioi amadi laurang suba mioi sing ado mafam adudagi thawai hingnaba chingkhanarakke laiba fabade makhoi amata nomaina paduna sokibalaite loina ita Moirang Purelgi tura wangbagi akoibada leiriba Kuki khulsing haibade karong mondau amade saitang hariba khulsing asidagi Kuki Merton singna atat akham laitena nomai kaptharakke pawachin hai Masigi matangda Kuki Merton sing aduna ithamge mamang thangba charukta leiba Kuki singna hana leramba Bonyangting dagi itham khul tamna arepa laitena nomai kaptharakhe maduda Moirang Purel amadi itham khulgi khulngapa khunja burnters singna su nomai handuna nakal animakta akama mongda nomai kapnakhe Kuki silgul khul oiriba kamu singa amadi Bonyangting hariba mafam asi Kangluki irang manungda mai thaduna tanbadagi Kuki sing mafam adu thadoktuna chengkrabane Hauji makoigi khulsing ajida amu hanna leinaba amadi khudum janaba honarakpadagi itham amadi Moirang Purelna singbada mafam asidagi nomai kapsinuna narakpagi thaba ase hehek chacharakpani haire nomai kapnabagi pau taba matamda Moirang Purel amadi itham khunauda laiba SDO office Island Brook haina khangnaba mafam aduda Gorkha Regiment amadi Bihar Regiment ge kangul sing laike makoi mafam adudagi tholaktuna nomai kapnariba mafam tamna changsinlarke Tanja aduna nomai kapnabagi pau tabadagi atopa khulsingdagi license double barrel nomai patuna lan pangba lakpa maitei naha ani Gorkha Regiment amasung Bihar Regiment ge kanguna phajinuna thamki haire pawasi leikai miyam tanarakpadagi makoibu phajinuna thamliba Moirang Purel khunau hariba mafam aduda icha Moirang Purelda lariba maira paibi sing hawraktuna phajinkiba na ani adu condition amata yawgan thadokadabane haduna GR amasung Bihar Regiment ge kangul koisinuna thamke loinana mafam aduda lariba Gorkha Regiment amadi Bihar Regiment khudakta chakhigadabane haina maira paibi nupi singna akamba ihau khongjang changsingke loinana makoina Kuki Merton singi mateng phongna panglei khulnga leba khunja sing amadi maira paibi singna chathok chasin tawbada athingba thamle haina phongdoke asumna nakal animakta matam kuina mungnaraba matungda phajingkiba maitei naha ani edu pung 11 makhai taba matamda thadorakki haire Masigi matungda nomai kapnaba mafamda Maphaudam Police ki kangu amadi atai staff security forcing thamjinduna thiba homgi thabak chathake mipha mipun amadi khulaina chingba fangbadi laikide haire hauji nomai kapnaba lekkibadage ingthana leire karaba matamda amu Kuki Merton singa nomai kapsilakadage habage jingnaba leibadage khulngapa khuja volunteer sing mikumna hom singna leire haire SoO chatnariba UNLF ki Chairmen SK Thadou gi mayum Assam Riffles na ngak sina leibabo khunja singna penadre khola sida leiba maitei ge yum ahungge mayoi sing AR na psychologically ki hambagi thabak chachabadage lekai gi mi pampang thokre tha sigi tang taruk ke numidang pung manga adwai da Kuki ni chingnaba singna mihathina hatopi khraba jiribam soro atingmi khunaudage Shobam Sarakoma singa chai hongpuga manga apopa leikhidraba babahal singa gi thogdoki matung tarakpada Jiribamgi khulke amai thaduna tankraba matung tang tareke nungtilda Chandrapur Ward number 7 da running bell khul haiba mafam aduna nomai kapna khiba thogdok thokkibadagi khunjasing akki akhang oiduna ahing nungtil tumnadana leire Chandrapur running bell haiba mafam asida suspension of operation SoO chatnariba Kuki Lalhoulup UTLA ke Chairmen SK Thadou kauba mioi asigi yombo Assam Riffles na yamna chekchina ngak senduna leire Mafam adugi khunjasingna phongdorakkibagi matung inade SoO chatnariba Kuki Lalhoulup amage Chairmen bo Assam Riffles na ngak senduna thamba haibasi chumde Angi matung ina designated camp da thambam thokpani
Maduna mafam ashidagi Kuki Lalhoulup achigi Chairmen SK Thadou matamda lauthokpiko haiba wafam phongdokke. Pawachin hai mafam aduda lariba Assam Riffles kanguna Chandrapur running bell da lariba maitei imung ahumge miyoi singda psychological ki halakpagi thabak chathake. Loina hiramachi matangda ngarang laikai gi oiba mifam amasu pangthokre. Sera asida Chandrapur Ward number 7 dagi running bank misang compound pauguna IV laikai asigi intervillage road asigi running bell da AR na bar wire mafam kyada thamjila amaba matung amulauthokkiba asina maram oiraga running bell asida lariba maitei imung ahum haibadi K Chandrababu Athopam Bethoi Devi amadi Konjamam Ebe Haldevi gi mayum sangbada psychological ki hamagi tabak torokpadage ihau yaka sangclub EYC Chandrapur Mairapabi amadi laikai ki ahal laman sing yauna ngara mifam amati ais apabi singagi yumda pangtokna warep kya laukre haire warep sing adijiri bamde irang thokliba ashida AR na Chandrapur gi khunja singda akitu jungpi riba achi khudakta handokadabane AR na bar waya khariba achi laukthokadabane running bell asida lariba maitegi emung sing Sangba amadi laibada apan piroidabane atuba matamda running bell asida laiba AR asi lauthokna State Force na traga atopa Central Force amathamgadabane amasi running bell asida shoot taunariba United Tribal Liberation Army UNLF ke Chairmen SK Thadou lariba achi atuba matamda thambidaba haiba warep kya lauke loina memorandum amasu Manipur ge Chief Minister local MLA DC amadi BJP Manipur State General Secretary Oibatanatana Manipur Building and Other Construction Worker Welfare Board ke Chairperson K Sarak Kumar Singhada Memorandum ama EYC ke President N Ebongo Singhana Kusinake Kunja Singh yauna unava aduda K Sarak Kumar Singhana atuba matamna thabak to oina onthoknaba honagani haba wafam sing phongdoke Boro Bactro da Bengali singna maitena pot laibada pide haba video viral adu arambani hana sengdokre Jiribamge Boro Bactro da Bengali singna maiteda pote yonde habage video khara bare orakpadage ngasi pung 10 taba matamda Bengali dukandar kangu yankhai mukka loina jagara dor GP ge Pradhan amade Boro Bactro police station da o senior chair logna meeting ama phangkrai meeting adu dukandar singna Boro Bactro o sige mafamda jati khudimanga dukanda pochai leiba lakpada aikhoina pidaba leite Sammanaba maitei singda so pochai adum yole dukan ge pochai maitei de yonde haibasi arambani haina o sigi mafamda thamlakle Boro Bactro o sina so Bengali dukandar singna maitei da pochai yonde haina video viral oriba adu aramba wafamne miyamna video adu da ngangliba sing thajabigano haina phongdoke AR na phajingkiba kulngapa ani thadoraktabage National Highway thingbagi khongjang sangsimba hokre Thaba district ke Langatel kulngapa volunteer ani Fundrai de laiba kontragatare suba AR ge kanguna phajingki babu yamna kana yaningda phongdokpaga lojina volunteer ani adu khudakta thadoknaba taksilladuna ngasi ayuktagi hauna khongjom circle ge mara paibi amade miyamna National Highway 102 Ifal Morela mi paringi Fundrai lamkhai mapada lambi thingbagi khongjang sangsimba hokre lambi thingbagi khongjang aduna maram oidina kana amata chatok tasin tawba yakhidrei khungapa miyoi ani adu ngarang nungtil pung 3 makhairam tabada kuntragatare suba AR ge kangu aduna choro kaithel degi phagatkhibane AR na phakraba khungapa miyoi ani adu wabagai degi iraiba maitei amasung hyanglam degi sanathoi maitei kawi haire ngasigi lambi thingbagi khongjang aduda saru yakhiba maira paibi amana hai Langatel khulngak liba volunteer ani ngarang nungtil kaithel kaba chatpada Fundragi AR kangu achina phajingkhibane hauji makoi ani kadade thambano haibasu chapchana khangba ngamdrei khulngak fasing phajiliba asi lenga ki karamba thawongno haina hangladuna koki singa tawning ba tawbade lenga achina tumina yenglaga lai aduga maitei khulngak fasingna phagatpagi thawong asi haujikti lenga achina acha mirai naibagi thawong chathabane thawong achi maya paibi singna yaba ngamloi phajingkiba khulngapa sing athuba matamda mama akhoi sinagadabane makoi ani da maral sijilaga court puthokpa si yaroi khulngapa ani adu thadok trifa fawba lambi thingbagi khongjang changsingani haike ningsingba yai khulngapa ani kuntragatari suba Assam Riffles na phajingkre haiba paw mathang tanarakpadagi ngrang nomidang Langatel yawno khongjam circle gi khun singge maching yamlaba miyamna khongjam police station na thomjina duna phajingkiba sing Thadou naba taksingke
ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯨꯟꯗ꯭ꯔꯒꯤ 38 ꯁꯨꯕ ARꯒꯤ ꯄꯣꯁꯠ ꯑꯗꯨ ꯊꯣꯝꯖꯤꯟꯗꯨꯅ ꯈꯨꯜꯉꯥꯛꯄ ꯑꯅꯤ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯇꯛꯁꯤꯟꯈꯤ ꯃꯗꯨꯗ AR ꯄꯣꯁꯠ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯈꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯆꯪꯁꯤꯟꯈꯤꯕꯅꯤ